National School Games yaoba lakhiba Rajasthan gi team dagi kuki militant singna nongmai sindonda sel laukibagi wathok thorakle. Imphal da hojik chathariba yankaiga mapan suba National School Games kamari leinana games asida saruk yaba lakhiba atopa state singi angang singi security administrative management gi ahoba kaya laibagi achauba wathok ama lakpagi mathakta Manipur gi sahi ahum bhajilaklaba irang asigi marakta Rajasthan team dagi Kuki militeni haiba singna nongmai sindonda namhaduna sel laukibagi wathok thorakli. Rajasthan dagi games asida saruk yaba lakhiba sanaroi kangbu amana makhoigi imung manungga loinana video gi khuthangda phongdokpa wafam ama tongan ba social media platform da viral oiba thengnare. Video da sanaroi amana pendaba phongdokladuna games asida Rajasthan state ki oina trophy kaya laurabasu naha oriba sanaroi sing asibu thawai wawai daba amadi mayumda hanana hotnabada imung manung amadi mama mapa oiba singdagi mateng namduna lawhali haina maral siri. Video adugi matung ina Rajasthan dagi apunba school tamliba mahiro yankai gani thoina national level competition asida saruk yari. Team asidagi nupi masagi team na usu masana da hanba position nupa masagi team na anisuba position tabaga loinana Rajasthan team asina overall anisuba taba ngamle. Adum oinamak team asigi sanaroi singna mayumda hankina bagidamak supnagi sanaroi kunga marigi train ticket thorang tawduna lemhoriba sanaroi singidamak mayum hankina ba confirm ticket phangna ba thorang tawbidri haina team gi mihut amana phongdorakli pikliba sanaroi singna kana honaduna phangliba trophy singa sigi ijat kari amata Laitrabra haina hangladuna national level da state amagi mai purakliba sanaroi singbu ikai khumnaba watpani haina pendaba su phongdorakli Team asiga loina rakhiba parents amana video adu da phongdorakpagi matung ina makhoi competition asigi damak Imphal tamna lakiba khongsat adu gi lambi da kuki militeni chingnaba miyoi kharana lambi da khamduna nongmai sindonda kihan khangan khiba amadi sel gi demand tawrakhi haina pendaba wafam kaya su phongdorakli Rajasthan gi wusu team da kuki militant singna namduna sel khai khibagi wafam asi official oina team asigi luchingba amadi team asida saruk yariba singna championship asibu Sililang liba State Youth Affairs and Sports ki mari lainaba authority singda complaint tawrakhiba laite amadi Rajasthan gi team asina champion asida saruk yari ngai matamdasu thawdogadugi matangda marik chumna paudam pirambasu laikhide haina State Yas ki director na phongdorakli Yas ta thawdogasigi matangda Marik chumba paudam pirambasu laikhide haina State Yas ki director na phongdorakli Yas ta thawdogasigi matangda official oina Rajasthan ki team na phongdoklamdrabasu thawdok ama thokre haibagi pau so moto oina lauduna thawdogadugi matangda mari leinaba police ki investigation sing tawnaba thorang tawba haure amadi Rajasthan ki team amadi team gi lusingba singna su chathagadoriba investigation asida justice phangnaba cooperation piba mathau tai hairi President rule gi matam di Loisinlakkadoure center na Manipur da miyam gi lengak ama semnabagi lambi yatlibasi lusingba khanba ngamdabana mami samle Manipur state ta thamliba president rule asi Loisinlakkadaba tha pharaktre adubu central BJP lengakna Manipur gi oina popular government ama semnaba hotnariba si matik chaba chief minister oigadaba luchingba ama khanba ngamdabana maram oiraga government manglana si mami samna uri India amadi Manipur gi political analyst singna pirakpa mot singi matung ina BJP Central lengakna Manipur da anoba popular government ama semnaba changsilakliba khongthang asida Kukizo group singna central government ta taliba separate administration gi aiba assurance pinaba taksilakliba sina central government ki apamba Manipur da popular government ama thambagi manglana sida yamna asauba apanba ama piduna lakli Housing Manipur state ta central government na PR thamduna Manipur legislative assembly asibu suspended animation thamliba sigi aroiba mathang thagi February 13 dani maram asina central government na thamliba PR asi loidingai manung phawada Manipur da popular government ama thamnaba tangka kayada Ministry of Home Affairs ki mateng lauduna maitei amadi kuki gi MLA sing unaduna state asida oiriba phibam sing review tawduna lakli nakalamaromda mamang sahi gi December thada Ministry of Home Affairs ki secretary North East ki in charge AK Misrana mayai tangbal lauduna suda laiba kuki militant sing gi leader sing amadi kuki MLA singa puna phaminaduna Manipur gi oiriba phibam asi khana khibaga loinana mifam aduda saruk yakiba kuki gi CSO singi leader amadi kuki su group ta laiba militant singi leader singna lising aniga kunga taret ki February na traga March ta pangthokadariba Manipur gi assembly election mamangda
कुकीजोगी ओइबा सेपरेट एडमिनिस्ट्रेशन यूनियन टेरिटोरी विथ लेजिस्लेचर पीगदबनी हाइना तालिबा डिमांड असिगी रिटर्न एश्योरेंस पीगदबनी हाइना चप युंगना लेप्तुना लैरी यामना लूरिबदी बीजेपी की एमएलए की मरक्ता फ्रैक्शन ताबगुम लैदुना मणिपुरदा अनौबा गवर्नमेंट अमा सेमबदा पामनदबा यावबा अमदी चीफ मिनिस्टर ओइनिंगबगी मखोय मसेल थारुम तौनदुना लैबा असि मणिपुर की मियाम अमदी सेंट्रल बीजेपी लेंगाकनसु खंगबा ngamle सेंट्रल बीजेपी गवर्नमेंट पामलिबदी कुकी एमएलए सिंग यावना मैतै एमएलए सिंग पुना अमता ओइना अनौबा सरकार सेमनिंगबगी खोलाव लावरकपा अदुनी अदुबो हौजिक लैरिबा फिबम असिदा मैतै की बीजेपी मरक फावबदा अमता ओइबगी वाखल फावबा ngamdraga हौजिक खतनारिबा कांगरूप अनि कुकी अमसुंग मैतै की लेजिस्लेचर सिंगना कमदौना अमता ओइना सटमिनगदगे हाइबसिसु ओइथोकपा वारगदबा अमनी कुकी एमएलए तराना मणिपुरदा अनौबा पॉपुलर गवर्नमेंट अमा सेमबा पामलबसु एमएलए सिंग असिगी मथक्ता सुदा लैबा कुकी मिलिटेंट सिंग अमदी तोंगान कुकी सिविल सोसाइटी ऑर्गेनाइजेशन सिंगना फोंगना किहन खंगंदुना अथिंगबा लैबा मरमना हौजी कुकी एमएलए सिंग असि हाइफम तोफम खंगदना तुमिना लैरिबा असि सेंट्रल बीजेपी लीडर सिंगना पार्टी की ओइबा कांगलोन सिंग एमएलए सिंग असिदा मतम साना सना हंदबदगी थोखिबनी हाइनसु एनालिस्ट सिंगना मोट पीरी चुरचांपुरदा लैबा यूकेएनए की कैम्प थुगाइख्रे कुंथ्रा हुमदोय अमसुंग कुंथ्रागा तरुक सुबा असम राइफल्स अमदी तरामाथोय सुबा पेरा स्पेशल फोर्स की अपुनबा टीम अमना था असिगी तरागा तरुकता चुरचांपुर डिस्ट्रिक्ट की हेंगलेप सब डिवीजन दा काउंटर इंसर्जेंसी ऑपरेशन चथाख्रे हाइना पुलिसना फोंदोरकपा पाव अमना हाइरी पुलिस की पाव मतुंग इना चुरचांपुर की हेंगलेप सब डिवीजन की कोलसुंग एरिया दा यूकेएनए की काडर सिंग लैरे हाइबा अखनबा पाव अमा फंगबदगी ऑपरेशन अदु चथाखिबनी मखा ताना चथाखिबा ऑपरेशन अदुदा यूकेएनए की ट्रेनिंग कैम्प अमा मसक खंगदोक्तुना मफम अदुदा रेड चथाखि अदुम ओइनमक असम राइफल्स अमदी पेरा स्पेशल फोर्सिंग मफम अदुदा लाक्ले हाइबा खंगबदगी कादर सिंग अदु कैम्प अदु थादोक्तुना चेनखिरमी मफम अदुदगी इम्प्रोवाइज एक्सप्लोसिव डिवाइसेस तरागा मंगा लोकल मेड सिंगल बैरल राइफल निपान लोकल मेड एमएम राइफल मापन अमसुंग 151 mm की हाई एक्सप्लोसिव मोटार बॉम्ब यावरी हाइरी मसीगा लोइनना लानमी की यूनिफॉर्म बूट बेल अमसुंग अतोपा पोलम कयासु यावखी फागतखिबा पोलम सिंग अदु हेंगले पुलिस स्टेशन दा एफआईआर अमा पानबगा लोइनना भारतीय न्याय संहिता आर्म्स एक्ट अमसुंग एक्सप्लोसिव सस्पेंस एक्ट की मखादा रजिस्टर तौख्रे हाइरी लोइनना मिलिटेंट सिंग सारंबा केम अदु मांगनता अनखी हाइरी इंडो म्यांमार गमखै फेंसिंग खाबा लेपनबा म्यांमार बेस तौबा नागा नुपी लुपना अपील तौरकली इंडिया लेंगाकना नागा मियाम की पुवारी नाट अमसुंग इमुंग मनुंग की मरी सिंग थुगाइरे लोइनना नागा लमदम सिंग द सथरिबा गमखै फेंसिंग खाबगी थबक अथुबा मतमदा लेपियो हाइना म्यांमार बेस तौबा नुपी लुप ईस्टर्न नागा वुमेन्स एसोसिएशन ENWA ना फोंदोरकली ENWA की चेरोल असिन हाई इंडिया लेंगाकना नागा ताबा लम सिंगी मनुंग चनबा नामपोंग पांगसावदा ngमखै फेंसिंग खाबगी थबक लेपतना सथरी पांगसाव सहरदगी हौदुना ताहाव नंबर अमा खुंगंग फावगी लंबी सेमबगी थबक लोइसिनख्रे अमसुंग हौजिक फेंसिंग खाबा हौरे ngमखैदा फेंसिंग खाबसिना चही सा कया लमदमसिदा हिंगलगलिबा नागा मियामगी पुवारी नाट अमसुंग इमुंग मनुंगी मरीबु चाउना अकाइबा पीरी असिगुंबा थवंग असि इंडिया लेंगाकना लमदमसिगी मियामगी हक येलहौमी सिंगी हक अमसुंग डेमोक्रेटिक राइट सिंग थुगाइबनी इंडिया की थवंग असिबु यानिंगदबा फोंदोक्तुना खोंजंग चंगसिलगनी खोंजंग असिगी सरुक अमा ओइना ENWA ना जनवरी 10 पांगथोकदरिबा नामपोंग फेस्टिवल दा नागा नुपी सिंगना सरुक यादनबसु अपील तौरकली लोइनना नागागी लमदा बॉर्डर फेंसिंग खाबगी थबक सिंग असि अथुबा मतमदा लेपकदबनी हाइनसु दाबी तौरकली मरा लैबा कुकी सिंगी मथक्ता एक्शन लौखत्रिबा फावबा लेंगाका वारी सानबदा सरुक याबा ngamloi रोबिन कबुई कुकी मियाम की मथक्ता सथरिबा खोंजंग असिगी मतांगदा लेंगाकना वारी सानसी हाइना कौरखिबा अदु मरा लैबा कुकी सिंगी मथक्ता एक्शन लौखत्रिबा फावबा लेंगाका वारी सानबदा सरुक याबा ngamloi हाइना फुट हिल्स नागा कोऑर्डिनेशन कमिटी NFCC ना याखिद्रे NFCC ना कुकी मियाम की मथक्ता सथरिबा खोंजंग असिगी मतांगदा हौखिबा जनवरी 13 मणिपुर लेंगाकी जॉइंट सेक्रेटरी होम डॉक्टर मयंगबम बेटोना NFCC की कन्वेनर अमसुंग सेक्रेटरी दा ngasi अयुक पुंग 13 ताबा मतमदा मंत्री पुखीदा लैबा मणिपुर सेक्रेटरिएट की साउथ ब्लॉक तवारी साननबा अइबा चेरोल थादुना खंगनखी
Hariba cherol adugi paukhum oina NFCC gi secretary Robin Kabuina Manipur lenga ki commissioner home da ngasi pisin kiba cherol amana hai lenga ki maikai dagi wari sanana ba khangalakhiba adugi matangda joint tribe ki council amasung executive singna kupna khanaraba matungda lenga ka wari sadana bagi fireb asi lawbani masigi maruiba maram khara hargadi mamang chahi gi August 9 da khuyek pinakhiba Point ahungi Memorandum of Understanding adu Manipur lengakna ikai khumnaba ngamdre habasini loinana haukiba January 13 amasung 12 da irengna thokiba pamdaba thodok adu mapung oina chenariba KNFP UPF ki kadar thangboy kipgen phabagi mahut victim oheroba singa wari sanasi haina korokli basi maram chade hairi lairiba phiba masida lengakna kuki amasung lona yadaba militant singa sigi maikai da leptuna makhogi mihut chinana ba hotnabagi mami tai asigumba wari sanasi harabadi thodokadu da chenaba maralaiba miyoi sing hana phagadabani KNFP UPF ki kadar singna haukiba January 12 da Ireng nagagi khunja singda aki akhang piramba du criminal gi thawong oiba maramna IPC gi tongan ba section singi makhada chairak pifam thoi masi pumna mak lenga na khangnabasu matik saba legal action amata ngasi phawba lawdana leiri hojik oiba pifam singasi kupna yenglaba matung amasung Rule of law mapung phana sana handriba phawba amasung maralaiba singi mathakta action lawkhatriba phawbadi wari sanaba sida charuk yaba ngamloi hainasu FNCC gi cherolasina lenga ki mafamda khanganki